Red Sea the attack Taraki with the India flag Zahas Lukre, Indian sailor Tarahno Yawn sailor Taragamari, Yemeni forces in rescue Tokri, Leva Pupunumita, Project Alaman attack Taraki Matung Yemen Ginung Sub Torban Manakta, India flag Thietpa, Port Pupu Zahas Ama Red Sea Matanga, on Creamasum ising the Lukre, Hariba Zahas adu the Indian sailor Tarahndo Yamasum Yemeni Amapuna crew member Taramari Yoki, Yemeni forcing the sailor Taragamari to rescue Tokremasum Makuipuna medical gitang bang pangkri, MSB Faize Nuri Olia Kopu Zahas adu, Hodaidaha Port City ki Kada, nautical mile Tarahumdoilom Lap the attack Torakibani. Coast Guard of the Republic haina sukhangnaba Yemeni National Resistance Force na statement amada Coast Guard amasum naval unit singna sailors sing adu joint operation ama pangthoki haidi Yemeni ising lammanakta jahaz adu koi kai haurubada attack ama satharakiba du India na akan statement amada condemn tokre India ki jahaz adu da projectile ama kapslaki maduna panbada jahaz adu mathakta onki amasum ising da lukhi haina Union Minister of Port Shipping and Waterways Sarwanda Sonowal Hakiari, Regional to the Indian sailors singi security pinabama some rescue tobo crew to the Matauta Tiangbang Pinaba Agency Punamaka, coordination Taunanabama, Director General's Maritime Administration DGMA the Kudak Tabak Lokonaba, Pauktak Pikri. Indian sailors singi safety amasum welfare si India Gitamak Yam Satiba humanitarians amasum diplomatic crisis ama Olakrit. Pibamasi global conflict sing talk di pamapam singda commercial Martian shipping da misala masum drone attack satava angak pumuang da hengalak padagi tholaki binari haukiba thada Iran ngaklopi ki haukiba Saudi Arabia gi matakta naval blockade ama lauthok tuna Iran sathariba US amasum Israel gi war da anauba front ama hangdoki khongthang aduna gulf ki wang mad global energy supply amasum threat akiba pibi hengat khenasu paus da phongdoki Akakpa gari da thomjilak pada ani siri ahum sokli Nambol police station ki manung sanba ulo kaubila makong da khamdun leiba tata tipper anida atop tata 14 wheeler lorry truck amana thomjilak pada mi ani siri ahum na sokli hari Kuki CSO singna urkul lambi da matam kaktana sadnaw lokthokri tangkhul singbu singna bani tangkhul nagalong Kuki Kanglup singi mayukta akaknabi economic blockade sa tharakpagi matangda sayol kya khongjeng sangsinkiba memorandum hanjana pisinkiba wari sanakiba masum pungni fuga nipan ki matam thakrabasu state government na kari gumba mata paikhalakti hairaduna Kuki CSO working committee urkulda ngarang ehing nongyai de urkul lambi da matam kaktaba shutdown lokthokri Government na piki bathaja sing thabak to on thoraktaba natragana Iran gi waroisin puraknaba committee isina thakiba pungni fuga nipan gi matam loirakpadagi shutdown sathanabagi phirep asi lobani hari committee na phongdorakpada haukiba jun thada numit mari ni subna santi gi oiba khongjeng sangsinbada urkhul deputy commissioner na sinhai oina thajaba pibana tana karigumba amata tawkidi memorandum kya pisinduna wari saba lekhrabasu waroisanama purakpangamdri deputy commissioner masana kauba aruba mifam amasu official masamuna kakthachaki tungda online meeting ama taunaba lewnakhrabasu paw ama pirakidri mong asi Kuki Kanglupna thengnariba khudong sadabasingda administration na misang mikhai nai ni yengmana hari tangkhul amasu Meetei group singna sathaba economic blockade ki mayokta Kuki singna counter economic blockade sa tharakpa sinumit 10 sure hari Kuki mairoi singna su working committee na sangsilliba khongjeng da yopsilakpa laikri hari Patam kaktaba shutdown sathanaba lauthokladuna shutdown asigi manungda electricity amadi water supply telecom service medical emergency airport chatpasing postal service amasum security force ki gari sing ni konsiloi dubo akan mamong da freaking tawgan hari Army Assam Rifles BSF CRPF amasum state police ki convoy singna lanai gi gari sing putok pusin tawridabani amasum convoy ki commander singna mangjongna na convoy ki composition matamama sumasing kangalakadabani shutdown na subunam thanaba government kariguma thabak pekhalak patarabri Kuki CSO working committee na araipa pambe sizinaduna thengnagani hari maraksida Kuki CSO working committee urkul na kauripa matam kaktaba total shutdown asi tangkhul singda atamna na singnabani masu masiya bangamlo hena tangkhul nagalong TNL gi working committee na phongdora Working Committee JTC Manipur gi Meetei-kuki ngarang tang mga tha nipani nisingani ga kunga teruk thadorakpa
प्रेस स्टेटमेंट अंकतंग मैम टेंटंग थमसगी हाइरिबा वर्किंग कमिटी जॉइंट ट्राइब काउंसिल मणिपुर WCJTCM की मैकेदी अकन ममोंगदा मणिपुर की चीफ मिनिस्टर लाकलिबा तांग 9 अगस्त की इंग 2013 IDP सिंह हाइबदी इंटरनली डिस्प्लेस्ड पर्सन सिंह मखान रिलीफ कैम्प लाक्तुना चीफ मिनिस्टर ना उनगनी हाइरिबसी अकन ममोंगदा यानिंगदबु अपुम क्या अमा फोंदोरक्ली हाइरिब चीफ मिनिस्टर ना लाकदोरिबा खोंगसत असि WCJTCM की मैकेदी यानिंगदि एप्रूव तौदे वाफम यौन फोंदोपग लोइनना ngasiga thana numit marfuga marini suri tamthiba mongda mara lejudraba liangmoi naga brother tarukpo Lairon by Fabilis the Hokiba made Tarahum the English singing a kunga taruti fakiba, Damtina Hat Lagasina Punkibani. Hairibasiki Matashida, Haojik2 Mokoi, claim Todana Zinimski Mok Infalda, Haojik2 Lady Penny, Haojik2 Hairibasiga Marilena, me Pamipun later Burger Loinana. Gary investigation set Ribage Hibasukandi, Justice Supangam the Lady Penny. Yamna Tamoi Sokna, Lady Gitanza Sida. Official program ama hekta natragana public relation exercise naga area singda pangthoki haibasiti hauji naga gi miyoi taruk siduna leidiba I naita duna leidiba si thoklingai sida asigumba thaudo ama tauge haibasi in appropriate oiba wapam amani masida natana naga gi praja sing amasum misimina nangliba singda insult tawni yamna sengna demand tawri madudi government ahanbada laikhidraba imung manung singda hairiba visit taugadoriba natragana humanitarian natragana political nature singda werabasu laktringegi mangoinana liangmai brother laikhidraba miyoi taru asigi family singda ahanbo deliver taugadabani justice hana pigadabani makhata tawningba tawbiyu haiba wapam phongdo pogaloinana hairibasi Pangdriba Powagi Mangoinanadi WCJTCM na apple tauri Nagagi Muyoshinda Amasum civil society organizing Yaunamasum community leaders in the Fongdoragli Madudi Hairiba Tauram Singadriba program Masida Kanagumba Amata Sarugya Vidanaba Fongdo Pogaloinana Masida Natana Hairiba officials in Lakaduriba engagement Taugadriba Singasida Apun Boina Nagagi Prajasina boycott Taugadavane Wapam Yon Fongdokre Amaromdana Kuki CSO Working Committee Urkulgi Maikaidigi Press Note Ama Tang Mga Thanipan English Singani Kungatru Hypeting Garang Tulakri High University TNL Gi Wapham Sing the Yaning the Bamot Kayama Matang Sina Fondorakri Kuki CSO Working Committee WCK CSO Urkulgi Maikaidigi Fondorakli Bana High River Luf Tangkul Nagalong TNL High University Mamana Tokiba Press communique adubu akan mamong yaningdaba simsin sajimna heba wapham yauna wapham kyama phungdurakli makhata na phungdurakli wapham khrana kokizau praja singna tha